Houkhiba pung kunmari asigi manungda India da COVID positive oiba meeoi chamuka humfu dongna thengnakhre loinana meeoi mapan na leikhidre edumakpo active case ki masing de lising ahumga chahumga Marifuda hantarakpa thengnari haina Union Health Ministry ki maikay dagi ngasi khangalakle leikhidre meeoi mapan adugi manungda taruk amana Kerala da Maharashtra dagi ani amadi Delhi dagi meeoi amane hairiba meeoi mapan ase tharaga hujik fawbuda India da laina asidagi punna sikhiba migi masing crore mari lakh nifu taruk lising humdra tarukka chatrukka humdra nipan yaukre hujik fawbuda laina asidagi fagalakibagi changchada marifutara nipan tasmik marifuda leide laina asidagi punna fagatkiba migi masingna crore mari lakh nifu mathoi lising nifu nithoi ka chatrukka sukna nipan sukre ministry asigi piriba website ki matung inna hujik fawbuda laina asidagi ngaktoknabadi haiduna lebak sin bathungbada COVID-19 ki vaccine dose crore chani ga kun ga lakh ahum sukre